ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯟꯖꯨꯃꯩ ꯆꯦꯅꯦꯜ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯉꯥꯎꯕꯤꯁꯦ ꯑꯩꯒꯤꯗꯤ ꯏꯃꯥꯅꯤ. ꯂꯧꯕꯤꯔꯁꯤ. ꯚꯥꯔꯇꯤ: ꯌꯥꯏꯃ, ꯅꯪꯒꯤ ꯅꯌꯥꯝꯕꯗꯨ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯦ? ꯌꯥꯏꯃꯅ: ꯈꯪꯗꯦ ꯑꯩ. ꯚꯥꯔꯇꯤꯅ: ꯀꯅꯥꯗꯅꯣ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯏꯃꯥꯅ ꯅꯈꯣꯏꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯌꯥꯏꯃꯅ: ꯑꯩ ꯏꯃꯥꯗ ꯀꯔꯤꯁꯨ ꯋꯥꯔꯧꯗꯦ. ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯅꯤ. ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯚꯥꯔꯇꯤꯅ: ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯅꯤꯁꯤ ꯁꯝꯕꯜ ꯈꯥꯅꯔꯦꯗꯅ. ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄꯗ ꯆꯪꯅꯔꯔꯣꯏ. ꯂꯣꯏꯔꯦ. ꯃꯁꯤꯗ ꯅꯪꯅ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯈꯣꯝꯗꯣꯟ ꯅꯠꯇ꯭ꯔꯥ ꯆꯪꯉꯛꯏꯁꯦ? ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯁꯨꯛꯊꯔꯒ ꯆꯪꯉꯛꯏꯁꯤꯅ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯩꯔꯒ ꯆꯪꯉꯛꯏꯗꯨꯅ? ꯈꯣꯝꯗꯣꯟꯅ ꯈꯨꯝꯃꯛꯏ: ꯀꯩꯁꯨ ꯇꯧꯗꯦ. ꯌꯥꯏꯃꯅ: ꯅꯪꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯔꯦ? ꯈꯣꯝꯗꯣꯟꯅ: ꯃꯤꯊꯤꯡꯒꯥꯏ ꯈꯔꯅ ꯆꯤꯟꯒꯥꯏ ꯋꯥ ꯇꯧꯕꯗꯒꯤ ꯁꯣꯏꯔꯦ. ꯃꯤ ꯈꯔ ꯍꯥꯠꯇ꯭ꯔꯤꯃꯈꯩ ꯑꯩ ꯄꯣꯊꯥꯕ ꯌꯥꯔꯔꯣꯏ. ꯚꯥꯔꯇꯤꯅ: ꯏꯆꯥꯆꯥ, ꯅꯈꯣꯏ ꯋꯥ ꯉꯥꯡꯕꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯅ ꯋꯥ ꯉꯥꯡꯉꯨ. ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯚꯥꯞ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯗ ꯏꯃꯥ ꯋꯥꯏꯀꯣ. ꯌꯥꯏꯃꯅ: ꯋꯥꯕꯤꯔꯨꯅꯨ ꯏꯃꯥ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯣꯏꯅ ꯍꯥꯠꯂꯝꯃꯒ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯁꯤꯃꯤꯟꯅꯈꯤꯁꯤ. ꯈꯣꯝꯗꯣꯟꯅ: ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯇꯌꯥꯏ. ꯚꯥꯔꯇꯤꯅ: ꯉꯥꯡꯒꯅꯨ ꯇꯣꯛꯑꯣ. ꯇꯥꯅꯤꯡꯗ꯭ꯔꯦꯃꯤ ꯅꯈꯣꯏꯕꯣ. ꯀꯩꯗꯧꯔꯦ? ꯑꯃꯁꯤꯅ ꯑꯃꯨꯛ ꯐꯤꯡꯅ ꯆꯪꯉꯛꯏꯁꯤꯅ? ꯑꯆꯧꯕ ꯐꯤꯡꯅ ꯆꯪꯉꯛꯏ: ꯏꯃꯥ, ꯑꯩꯈꯣই ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗ ꯑꯋꯥꯡ ꯊꯪꯕꯒꯤ ꯏꯃꯨꯡꯁꯤꯗꯒꯤ ꯁꯦꯟ ꯈꯔ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯈꯤꯕꯔꯥ? ꯚꯥꯔꯇꯤ: ꯀꯔꯤꯅꯣ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯆꯧꯕꯅ: ꯄꯥꯕꯨꯡꯅ ꯃꯈꯣꯏꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯈꯤ ꯍꯥꯏ. ꯄꯩꯁꯥꯗꯨ ꯑꯩꯈꯣꯏꯅ ꯁꯤꯡꯗ꯭ꯔꯕꯅꯤꯅ ꯏꯪꯈꯣꯜ ꯑꯣꯏꯅ ꯂꯧꯅꯤ ꯍꯥꯏꯅꯍꯧꯋꯤ. ꯌꯥꯏꯃꯅ: ꯁꯦꯟꯗꯨ ꯂꯧꯔꯝꯕꯁꯨ ꯌꯥꯏ, ꯂꯧꯔꯝꯗꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯂꯧꯔꯕꯁꯨ ꯂꯧꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯅ ꯇꯧꯗꯅ ꯂꯧꯅꯈꯤꯕꯅꯤ. ꯄꯩꯁꯥꯗꯨ ꯂꯩꯔꯕꯔꯥ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯏꯪꯈꯣꯜ ꯂꯧꯅꯤ ꯍꯦꯛꯇ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯕꯨ ꯃꯊꯧꯅꯥ ꯀꯌꯥ ꯂꯩꯕꯖꯥꯠꯅꯣ? ꯑꯆꯧꯕ: ꯏꯃꯥ, ꯑꯃꯨꯛꯇ ꯃꯨꯟꯅ ꯅꯤꯡꯁꯤꯡꯕꯤꯌꯨ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯧꯈꯤꯕ꯭ꯔꯥ ꯂꯧꯈꯤꯗꯕ꯭ꯔꯥ? ꯚꯥꯔꯇꯤ: ꯅꯄꯥꯕꯨꯡꯗꯨꯅ ꯂꯧꯔꯝꯃꯒꯗꯤ ꯑꯩꯁꯨ ꯈꯪꯐꯝ ꯊꯣꯛꯏ. ꯈꯣꯝꯗꯣꯟꯅ: ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯧꯈꯤꯕ ꯏꯃꯥ ꯈꯪꯍꯧꯗꯦ ꯁꯤꯅꯤꯅꯦ? ꯚꯥꯔꯇꯤ: ꯏꯃꯥ ꯚꯥꯞ ꯇꯥꯗ꯭ꯔꯦ. ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯉꯥꯏꯔꯤ ꯀꯣꯀꯥꯏ ꯂꯨꯀꯥꯏ ꯇꯧꯗꯨꯅ ꯁꯝꯕꯜ ꯈꯥꯅꯈꯤꯕ. ꯍꯟꯗꯛꯅ ꯐꯨꯠ ꯀꯌꯥꯒꯤ ꯂꯝꯅꯣ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯗꯨꯅ ꯇꯥꯜꯂꯛꯀꯗꯧꯔꯤꯁꯤꯕꯣ? ꯌꯥꯏꯃꯅ: ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯏꯪꯈꯣꯜꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯍꯧꯔꯤꯕꯁꯤꯅ? ꯄꯥꯕꯨꯡꯒꯤ ꯂꯧ ꯁꯔꯨꯛꯇꯨꯁꯨ ꯃꯈꯣꯏꯅ ꯀꯗꯔ ꯇꯧꯔꯒ ꯃꯔꯣꯛ ꯁꯤꯟꯈꯤꯕ. ꯑꯗꯨꯗꯁꯨ ꯄꯦꯜꯂꯛꯇꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯏ. ꯐꯔꯦ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯌꯥꯕꯁꯤꯗ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤ ꯃꯥꯜꯂꯦ. ꯍꯟꯗꯛꯇꯤ ꯍꯥꯠꯇꯣꯛꯅꯔꯒꯦ. ꯑꯩꯅ ꯁꯤꯔꯁꯤ ꯃꯈꯣꯏꯅ ꯁꯤꯔꯁꯤ ꯌꯦꯡꯅꯕ ꯇꯥꯔꯦ. ꯈꯣꯝꯗꯣꯟ: ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ 10 ꯑꯗꯨ ꯅꯝꯗꯨꯅ ꯂꯧꯈꯤꯅꯤ. ꯃꯁꯤꯁꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯏꯃꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8, ꯏꯄꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8 ꯅꯣꯔꯣꯛ ꯇꯥꯕ ꯑꯣꯏꯁꯅꯨ. ꯚꯥꯔꯇꯤ: ꯏꯆꯥꯆꯥ, ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡꯒ ꯂꯝꯕꯥ ꯇꯧꯒꯦ ꯈꯟꯒꯅꯨ. ꯍꯧꯖꯤꯛꯇꯤ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇ꯭ꯔꯕꯅꯤ. ꯌꯥꯏꯃꯅ: ꯄꯩꯁꯥꯅ ꯑꯁꯤꯕ ꯍꯤꯡꯍꯟꯕ ꯌꯥꯕ꯭ꯔꯥ ꯏꯃꯥ? ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯄꯩꯁꯥ ꯄꯥꯏ ꯈꯨꯀꯟ ꯄꯥꯡꯒꯜꯂꯤ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯏꯪꯈꯣꯜꯗ ꯃꯤꯇꯥ ꯁꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ? ꯈꯣꯝꯗꯣꯟꯅ: ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯨꯟꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯤꯛꯁꯨ ꯅꯠꯇꯦ. ꯏꯅꯥꯛ ꯈꯔ ꯈꯨꯜꯂꯨꯔꯒ ꯂꯥꯏꯔꯕ ꯃꯇꯨ ꯁꯣꯟꯕ ꯃꯤꯕꯨꯗ ꯇꯨꯍꯠꯇꯨꯅ ꯆꯥꯒꯦ ꯍꯥꯏꯕ. ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯗꯒꯤ ꯂꯧꯈꯤꯕꯁꯨ ꯏꯃꯥꯁꯨ ꯈꯪꯗꯅ ꯏꯪꯈꯣꯜ ꯂꯧꯒꯅꯤ ꯀꯥꯏꯅ ꯂꯥꯎꯗꯅ ꯍꯥꯏꯔꯛꯏ. ꯍꯥꯏ, ꯑꯋꯥꯡꯂꯣꯝꯒꯤ ꯃꯤ ꯐꯠꯇꯕꯁꯥ, ꯅꯈꯣꯏꯅ ꯅꯤꯡꯉꯤꯕꯗꯣ ꯀꯥꯟꯅꯔꯣꯏ. ꯍꯥꯏ, ꯃꯗꯨꯗ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ, ꯈꯪꯉꯕ꯭ꯔꯥ? ꯑꯩꯅ ꯍꯤꯡꯉꯤꯃꯈꯩ ꯅꯈꯣꯏꯒꯤ ꯑꯁꯥꯗꯨ ꯊꯥꯗꯣꯛꯎ. ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯒꯅꯤ. ꯚꯥꯔꯇꯤꯅ: ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯔꯤꯗꯨꯕꯣ? ꯍꯧꯖꯤꯛꯃꯛ ꯏꯪꯈꯣꯜ ꯂꯧꯒꯦꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤꯗꯅ ꯃꯈꯣꯏꯁꯨ. ꯌꯥꯏꯃꯅ: ꯏꯪꯈꯣꯜ ꯂꯧꯒꯦ ꯍꯥꯏꯔꯛꯄ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯋꯥ ꯊꯣꯛꯄꯒꯤ ꯊꯣꯛꯄ ꯂꯥꯎꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ. ꯍꯥꯏ, ꯂꯝ ꯀꯔꯥꯝꯕ ꯃꯤꯗꯤ ꯄꯨꯟꯁꯤꯗꯦ ꯍꯥꯏꯅꯕꯅꯤꯀꯣ. ꯅꯊ꯭ꯋꯥꯏꯗꯨ ꯉꯟꯇꯥꯅ ꯃꯥꯡꯒꯦꯅ ꯍꯧꯔꯤꯕ꯭ꯔꯥ? ꯚꯥꯔꯇꯤꯅ: ꯀꯩꯗꯧꯒꯦ ꯌꯥꯏꯃ ꯅꯪꯕꯣ? ꯂꯥꯎꯔꯅꯣ ꯃꯤ. ꯀꯩꯗꯧꯒꯦ ꯑꯆꯧꯕ ꯅꯪꯕꯨ? ꯅꯅꯥꯎꯁꯤꯡꯁꯦ ꯑꯃꯨꯛꯇꯗꯤ ꯈꯥꯝꯃꯣ. ꯑꯆꯧꯕꯅ: ꯈꯥꯝꯃꯒꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯚꯥꯔꯇꯤ: ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯪꯒ ꯂꯩꯇꯕ ꯁꯦꯟ ꯄꯥꯏꯗꯕ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯂꯦꯡꯅ ꯍꯧꯖꯤꯛ ꯋꯥꯟꯊꯣꯛ ꯂꯥꯟꯊꯣꯛ ꯇꯧꯕ ꯌꯥꯗꯦ.
ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯚꯥꯞ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯌꯥꯏꯃꯅ ꯂꯥꯏꯔꯩ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯄꯨꯔꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯥ? ꯚꯥꯔꯠꯇꯤ ꯂꯩꯕ ꯇꯥꯕꯅꯤ꯫ ꯌꯥꯏꯃꯅ ꯏꯃꯥꯅ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯕꯁꯨ ꯌꯥꯟꯗ ꯑꯣꯏꯔꯕꯁꯨ ꯆꯤꯛꯄ ꯇꯥꯕꯅꯤ꯫ ꯌꯥꯅꯗ ꯑꯣꯏꯔꯁꯨ ꯆꯤꯛꯄ ꯇꯥꯕꯅꯤ꯫ ꯃꯤꯅ ꯏꯪꯈꯣꯜꯕꯨ ꯂꯧꯒꯅꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯁꯤꯕꯨ ꯃꯈꯣꯏ ꯃꯄꯥꯒꯤ ꯁꯠꯇꯣꯔꯣ? ꯅꯈꯣꯏ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅ ꯆꯥꯖꯍꯧꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯉꯝꯖꯍꯧꯔꯣꯏ꯫ ꯚꯥꯔꯠꯇꯤ ꯌꯥꯏꯃ ꯈꯣꯝꯗꯣꯟꯅ ꯃꯈꯣꯏꯔꯣꯝꯒꯤ ꯏꯃꯨꯡꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯍꯥꯞꯄꯗꯁꯨ ꯇꯨꯞꯄꯤꯔꯣꯏ꯫ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯑꯍꯨꯝꯂꯛꯇ ꯃꯈꯣꯏꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯁꯪꯁꯪꯅ ꯎꯔꯤ꯫ ꯚꯥꯔꯠꯇꯤ ꯏꯆꯥꯆꯥ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯚꯥꯞ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯌꯥꯏꯃꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤꯇꯥꯔꯛꯏꯕꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯩ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯏꯃꯨꯡꯅꯤ꯫ ꯍꯦꯛꯇ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯍꯦꯛꯇ ꯌꯥꯔꯒꯗ꯭ꯔꯥ? ꯈꯣꯝꯗꯣꯟꯅ ꯑꯩꯒꯤ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯦꯜꯂꯤꯃꯈꯩꯗꯤ ꯃꯈꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯚꯥꯔꯠꯇꯤ ꯏꯆꯥꯆꯥ ꯅꯈꯣꯏꯒꯤ ꯅꯇꯧꯁꯤꯗꯤ ꯏꯃꯥꯗꯤ ꯊꯨꯅ ꯄꯨꯟꯁꯤ ꯂꯣꯝꯒꯗꯧꯔꯦ꯫ ꯏꯪꯈꯣꯜꯗꯤ ꯂꯧꯖꯔꯒꯁꯨ ꯌꯥꯏ, ꯅꯈꯣꯏꯅ ꯊꯋꯥꯏ ꯃꯥꯡꯂꯕꯗꯤ ꯏꯃꯥꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯌꯥꯏꯃ ꯏꯃꯥ ꯃꯤꯀꯤꯊꯤ ꯑꯣꯏꯗꯨꯅ ꯃꯤꯅ ꯍꯥꯏꯔꯤꯃꯈꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯂꯔꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯤꯕ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯁꯤꯕꯗꯤ ꯄꯥꯝꯗꯦ꯫ ꯚꯥꯔꯠꯁꯤꯅ ꯑꯃꯨꯛ ꯁꯤꯔꯒ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯁꯤꯒꯤꯗꯃꯛ ꯀꯩꯗꯧꯕꯒꯤ ꯁꯤꯖꯔꯨꯒꯗꯧꯔꯤꯕꯅꯣ? ꯌꯥꯏꯃꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯄꯗ ꯑꯩꯅ ꯑꯅꯤꯔꯛ ꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯍꯩꯅꯕꯤꯅꯤ꯫ ꯑꯆꯧꯕ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯌꯨꯝꯊꯪꯅꯕꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯥꯛꯆꯥ ꯇꯧꯔꯒ ꯀꯗꯥꯏꯗ ꯍꯤꯡꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯁꯤꯔꯒ ꯆꯐꯨ ꯀꯥꯏꯅꯗꯕꯒꯤ ꯊꯥꯛ ꯌꯧꯔꯛꯀꯗꯧꯔꯦ ꯇꯧꯔꯤꯁꯤ꯫ ꯌꯥꯏꯃ ꯆꯐꯨ ꯀꯥꯏꯅꯗꯕꯗꯤ ꯀꯨꯏꯔꯦꯅ, ꯂꯝꯕꯤꯗ ꯁꯤꯗꯅ ꯂꯩꯔꯝꯕꯁꯨ ꯀꯥꯜꯂꯒ ꯆꯠꯀꯗꯕꯅꯤ ꯑꯩꯗꯤ꯫ ꯑꯆꯧꯕꯅ ꯑꯃꯨꯛ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯙꯔꯃ ꯇꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯤꯅꯕ ꯇꯥꯔꯕꯗꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯥꯔꯊ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯌꯥꯏꯃꯅ ꯃꯥꯡꯈ꯭ꯔꯦ ꯀꯝꯗꯧꯅꯤ? ꯑꯩꯈꯣꯏꯅꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯖꯕ, ꯃꯈꯣꯏꯅꯗꯤ ꯇꯥꯕꯤꯗꯕ꯫ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯨꯕ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯕꯨꯗꯨ ꯆꯨꯗꯨꯅ ꯉꯛ ꯅꯣꯟꯕꯗꯤ ꯅꯣꯜꯂꯔꯣꯏ꯫ ꯈꯣꯝꯗꯣꯟ ꯆꯤꯛꯇꯨꯝ ꯅꯨꯡꯗꯨꯝ ꯈꯔ ꯄꯩꯁꯤꯜꯍꯧꯁꯤ꯫ ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯁꯨ ꯈꯪꯗꯦ, ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯕ ꯏꯃꯨꯡꯅꯤ꯫ ꯚꯥꯔꯠꯇꯤꯅ ꯏꯆꯥ ꯅꯈꯣꯏꯕꯨ ꯈꯠꯅ ꯆꯩꯅꯕ ꯇꯧꯗ꯭ꯔꯕꯗꯤ ꯏꯌꯥꯝꯕ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ? ꯈꯣꯝꯗꯣꯟꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ, ꯑꯩꯈꯣꯏꯅ ꯄꯤꯔꯣꯏ ꯍꯥꯏꯅꯤ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯔꯣꯏꯗꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯚꯥꯔꯠꯇꯤ ꯌꯥꯅꯕ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ꯫ ꯅꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯟꯅ ꯆꯩꯅꯕꯒꯤ ꯋꯥꯗ ꯃꯉꯥꯡꯕ, ꯈꯟꯅ ꯆꯩꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯒꯦ? ꯌꯥꯏꯃꯅ ꯏꯃꯥꯅ ꯃꯈꯣꯏꯅ ꯁꯥꯎꯗꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥ ꯌꯥꯝꯕ ꯏꯪꯈꯣꯜꯅꯣ ꯃꯥꯡꯈ꯭ꯔꯤꯕ, ꯂꯧ ꯄꯔꯤ ꯀꯌꯥꯅꯣ ꯈꯟꯅꯗꯅꯕ ꯍꯣꯠꯅꯕꯗ ꯄꯤꯊꯣꯛꯈꯤꯕ, ꯃꯆꯤꯠ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤ ꯐꯥꯎꯕ ꯄꯤꯌꯨ ꯍꯥꯏꯔꯛꯑꯕꯁꯨ ꯁꯥꯎꯗꯅꯕ ꯈꯟꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯤꯕ꯭ꯔꯥ? ꯑꯆꯧꯕ ꯏꯃꯥ ꯖꯨꯒꯁꯤ ꯙꯔꯃꯒꯤ ꯖꯨग ꯅꯠꯇꯦ, ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯕ, ꯃꯤꯈꯨꯠꯇꯒꯤ ꯄꯣꯠ ꯃꯨꯟꯗꯨꯅ ꯂꯧꯕ ꯉꯝꯕ ꯃꯤꯁꯤꯡꯗꯨꯅꯇ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯕ ꯃꯤꯁꯤꯡꯗꯣ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯁꯦꯜ ꯄꯥꯏꯕꯒꯤ ꯖꯨꯒꯅꯤ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯣꯠꯅꯔꯤꯉꯩꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯉꯛ ꯂꯤꯈꯠꯄ ꯐꯥꯎꯕ ꯉꯝꯃꯔꯣꯏꯗꯕꯅꯤ꯫ ꯚꯥꯔꯠꯇꯤꯅ ꯏꯆꯥꯆꯥ ꯅꯈꯣꯏ ꯃꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯔꯥꯎꯖꯔꯨꯕꯁꯤꯕꯨ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕ ꯇꯥꯔꯦꯀꯣ? ꯀꯥꯂꯤꯗ ꯃꯆꯥ ꯅꯨꯄꯥ ꯌꯥꯝꯅ ꯄꯣꯛꯄ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯔꯦ꯫ ꯌꯥꯏꯃꯅ ꯏꯃꯥꯒꯤ ꯋꯥꯈꯜꯗꯨ ꯂꯥꯜꯂꯦ, ꯑꯩꯈꯣꯏꯅ ꯏꯃꯥꯕꯨ ꯋꯥꯗꯅꯕ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯅꯕ ꯁꯤꯟꯗꯦ꯫ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯅꯆꯥꯅꯨꯄꯥꯁꯤꯡꯒꯤꯗꯃꯛ ꯏꯃꯥꯒꯤꯗꯤ ꯅꯥꯄꯜ ꯇꯧꯅꯤꯡꯉꯥꯏꯅꯤ, ꯂꯦꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯚꯥꯔꯠꯇꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯅꯥꯄꯜ ꯂꯩꯇꯦ꯫ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯝꯕ ꯅꯈꯣꯏꯅ ꯁꯣꯛꯇꯨꯅ ꯏꯅꯥꯏ ꯇꯥꯟꯅꯔꯕ ꯏꯃꯥꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯃꯤꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯅꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯌꯥꯏꯃꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒꯤꯗꯃꯛꯅꯤ꯫ ꯏꯃꯥꯒꯤ ꯑꯃ꯭ꯔꯤꯇ ꯈꯣꯝꯂꯥꯡ ꯊꯛꯇꯨꯅ ꯆꯥꯎꯔꯛꯂꯕ ꯅꯆꯥꯁꯤꯡꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ ꯈꯟꯗꯨꯅ
ꯄꯥꯝꯕꯣꯝ ꯇꯤꯡꯕꯕꯨ ꯏꯃꯥꯅ ꯄꯦꯟꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯅꯆꯥꯁꯤꯡꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ, ꯌꯦꯛꯅꯕ ꯂꯝꯕꯥ ꯇꯧꯒꯦ꯫ ꯚꯥꯔꯇꯤ: ꯑꯩ ꯃꯃꯥꯅꯤ, ꯅꯈꯣꯏꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯗꯨꯗꯤ ꯏꯃꯥꯁꯨ ꯄꯥꯝꯃꯤ, ꯏꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯅꯈꯣꯏꯅ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯃꯔꯛꯇ ꯃꯀꯣꯛ ꯊꯣꯡꯕꯗꯣ ꯎꯔꯒ ꯏꯃꯥꯅ ꯃꯌꯥꯝ ꯃꯔꯛꯇ ꯅꯥꯄꯜ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯂꯦꯝꯖꯒꯗꯧꯔꯤꯕꯅꯤ, ꯊꯃꯣꯏꯁꯤꯅ ꯄꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯍꯥꯠꯅ ꯁꯨꯅꯕꯗꯨꯗꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦ, ꯏꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯗꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯔꯝꯕ ꯃꯃꯥꯅ ꯃꯆꯥꯁꯤꯡꯗ ꯃꯤꯃꯥꯡꯗ ꯁꯤꯔꯤꯕ ꯎꯔꯒ ꯄꯦꯟꯕ ꯉꯝꯕ ꯌꯥꯎꯈꯤꯕꯒꯦ? ꯌꯥꯏꯃꯅ: ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯃꯤꯀꯣꯛ ꯊꯣꯡꯅ ꯍꯤꯡꯅꯤꯡꯉꯤ, ꯃꯤꯒꯤ ꯃꯤꯄꯥꯜ ꯇꯥꯡꯗꯨꯅ, ꯃꯤꯅ ꯃꯁꯤꯃ ꯇꯧ ꯍꯥꯏꯔꯒ ꯇꯧꯕ, ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯖꯗꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯔꯤꯕꯅꯣ? ꯈꯣꯝꯗꯣꯟꯅ ꯈꯨꯝꯂꯛꯏ: ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛꯇ ꯃꯤꯇꯣꯞꯁꯤꯡꯅ ꯊꯤꯡꯖꯤꯟꯈ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯒꯗꯧꯔꯤꯕꯅꯣ? ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯍꯤꯡꯅꯅꯕ ꯂꯥꯟ ꯆꯪꯕ ꯃꯊꯧ ꯇꯥꯔꯦ꯫ ꯃꯤꯇꯣꯞꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ, ꯏꯃꯨꯡꯗ ꯃꯤꯇꯥ ꯁꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯍꯤꯡꯅꯕꯒꯤ ꯑꯙꯤꯀꯥꯔ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩ꯫ ꯑꯙꯤꯀꯥꯔꯁꯤꯒꯤꯗꯃꯛ ꯁꯤꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯔꯣꯏ꯫ ꯌꯥꯏꯃꯅ ꯈꯨꯝꯂꯛꯏ: ꯅꯤꯡꯍꯟꯅꯔꯣꯏ, ꯑꯙꯤꯀꯥꯔꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯟ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯚꯥꯔꯇꯤ: ꯅꯈꯣꯏ ꯃꯗꯨꯗ ꯂꯦꯞꯂꯕ꯭ꯔꯥ? ꯅꯈꯣꯏꯅ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯅꯕ ꯇꯨꯡꯂꯛꯂꯕ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯉꯁꯤ ꯅꯠꯇ꯭ꯔꯥ? ꯃꯃꯥꯅ ꯃꯆꯥꯁꯤꯡꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯅꯈꯣꯏꯗꯤ ꯈꯪꯈꯤꯔꯣꯏ꯫ ꯃꯆꯥꯁꯤꯡꯅ ꯃꯤꯃꯥꯟꯅꯕ ꯉꯝꯗꯕ ꯎꯔꯒ ꯊꯃꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕ ꯅꯈꯣꯏꯗꯤ ꯈꯪꯂꯤꯔꯣꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯆꯥꯁꯤꯡꯗꯨꯅ ꯂꯝꯈꯥꯡꯗ ꯃꯥꯡꯕ ꯎꯔꯒ ꯃꯃꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯃꯥꯁꯤꯡꯇꯅ ꯃꯆꯥꯁꯤꯡꯒꯤ ꯈꯟꯕꯅꯤ, ꯃꯆꯥꯁꯤꯡꯅꯗꯤ ꯃꯃꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯤꯗꯦ꯫ ꯅꯈꯣꯏꯅ ꯄꯥꯝꯃꯤꯕ ꯊꯕꯛꯇꯣ ꯏꯃꯥꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯪꯗꯅꯕ ꯍꯤꯡꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕꯤꯗꯦ꯫ ꯐꯔꯦ ꯏꯆꯥꯆꯥ, ꯅꯈꯣꯏꯅ ꯄꯥꯝꯃꯤꯕꯗꯣ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏꯀꯣ꯫ ꯈꯣꯝꯗꯣꯟꯅ ꯈꯨꯝꯂꯛꯏ: ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯤꯅ ꯏꯌꯨꯝ ꯏꯪꯈꯣꯜ ꯃꯨꯟꯒꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩ ꯌꯥꯅꯤꯡꯗꯦ, ꯌꯥꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯈꯨꯠ ꯇꯦꯛꯄꯔꯥ? ꯃꯤꯅ ꯂꯤꯆꯩꯅ ꯀꯜꯂ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯃꯣꯏ꯫ ꯌꯥꯏꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯏꯁꯥꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯅꯕ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯕꯨ ꯍꯤꯡꯅ ꯑꯁꯤꯕꯒꯨꯝ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯤꯇꯥꯔ ꯄꯥꯝꯕꯤꯁꯤꯡꯗꯣ ꯑꯩꯅ ꯂꯦꯝꯅꯗꯤ ꯊꯥꯔꯝꯃꯣꯏ꯫ ꯑꯆꯧꯕꯅ ꯑꯃꯨꯛ: ꯏꯅꯥꯎꯆꯥ ꯉꯥꯏꯈꯣ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯏꯪꯅ ꯇꯞꯅ ꯈꯟꯅꯈꯤꯁꯤ꯫ ꯏꯪꯈꯣꯜꯒꯤꯗꯃꯛ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤ ꯃꯇꯥ ꯈꯨꯠ ꯊꯣꯛꯅꯕ ꯏꯃꯥꯅ ꯄꯥꯝꯗꯦ꯫ ꯏꯃꯥꯅ ꯄꯥꯝꯖꯗꯕꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯒ ꯏꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯕꯗꯨ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ꯫ ꯂꯤꯟꯁꯨ ꯁꯤꯗꯅꯕ, ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯅꯈꯤꯁꯤ꯫ ꯌꯥꯏꯃꯅ ꯈꯨꯝꯂꯛꯏ: ꯎꯄꯥꯏ ꯂꯩꯇꯦ, ꯑꯇꯩ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯤꯡꯉꯤ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯤꯡꯕꯒꯨꯝ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕꯗꯨꯗꯤ ꯄꯥꯝꯃꯤ꯫ ꯂꯥꯏꯔꯕꯅꯤ, ꯂꯩꯇꯕꯅꯤ, ꯁꯪꯒ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯅꯕ ꯇꯧꯕꯗꯨꯗꯤ ꯑꯩꯍꯥꯛ ꯌꯥꯅꯤꯡꯗꯦ꯫ ꯑꯆꯧꯕꯅ: ꯃꯈꯣꯏꯔꯣꯝꯅ ꯄꯥꯝꯃꯤꯕ ꯐꯨꯠ 8ꯀꯤ ꯂꯝꯁꯤ ꯄꯤꯊꯣꯛꯈ꯭ꯔꯒ ꯈꯠꯅꯗꯨꯅ ꯂꯪꯗꯥꯏ ꯁꯤꯟꯅꯕꯗꯤ ꯀꯝꯗꯧꯏ? ꯈꯣꯝꯗꯣꯟ: ꯈꯖꯤꯛꯇꯒꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯁꯦ? ꯄꯤꯈꯤꯅꯤ, ꯑꯃꯨꯛꯀ ꯇꯥꯜꯂꯛꯀꯅꯤ, ꯄꯦꯟꯕ ꯅꯥꯏꯔꯣꯏ꯫ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯅꯝꯊꯕꯅꯤ, ꯅꯝꯍꯠꯄꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯈꯣꯏꯗ ꯇꯥꯡꯖꯗꯨꯅ ꯃꯈꯣꯏꯒꯤ ꯌꯀꯥꯏ ꯌꯦꯡꯗꯨꯅ ꯍꯤꯡꯕꯗꯨꯅꯤ꯫ ꯌꯥꯏꯃ: ꯄꯤꯔꯣꯏ, ꯌꯦꯇꯨꯝ ꯃꯇꯣꯟꯅ ꯄꯣꯛꯄ ꯂꯩꯉꯣꯏ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯈꯣꯏꯗ ꯄꯤꯔꯣꯏ꯫ ꯈꯣꯝꯗꯣꯟꯅ: ꯄꯤꯔꯣꯏ, ꯄꯤꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯌꯥꯝꯅ ꯊꯨꯅ ꯊꯥꯒꯠꯆꯔꯛꯀꯦ, ꯃꯌꯥꯝ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕꯗꯪ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫